आकाशवाणी इम्फाल लांथोक्चरी पाउगी सक्तम सक्तम मसिदा महात्मा गांधी की मपोक कुमोन गांधी जयंती लमयानबा हिजम इरापोर्ट की मपोक कुमोन थौरम मेरा साउरेल हौबा इनकम टैक्स की सेमिनार कम आउटरीच प्रोग्राम CMHT कार्ड थिंजनख्रे हाइना सोशल मीडिया दा संदोरलिबासी अरानबो वाफमनि हाइबा सरकार की वाफम अमसों पाउगी सक्तमदा सेनापति जिला की पाउदा जाति की मपा महात्मा गांधी की चाम यांखै मंगा सुबा मपोक कुमोन थौरम लेबाक सिनबो थुंगना युमजगेसन नुमित पांगथोखी मणिपुर दसु पालन थौरम असि राज्य सरकार ने सिंतुना इम्फाल की गांधी मेमोरियल हॉल दा पांगथोखी थौरम अदुदा वा ngangbada मुख्यमंत्री नोंगथोमन बिरेन हाई अहिंसा थाजब थमदुना वाथोक खुदिंगमक वारी वाताई सानदुना वारोइसिन पुरकनबा मदी मियामना मसा मसागी हाइबा वाखल थादोकनदुना लेबाकिदमक कथोकबगा लोइनना थाबक तोमिनसी श्री बिरेन हाई बापूजी की ngasi pong numit aduga national cleanliness day haibadi ekoi swachh bharat divas haina su mabadu numit sida manma gandhi ji na pamjaramba ahimsa loinana lubanan ba bharat pumba or koi state manipur pumba luna nana thamba loinana yebe koi gi wakal du su yam clean doiba wakalon madugu magi message ma lebang mayam da piba sida aina su ngasi chief minister moina manipur gi mayam da numit sida mayam punamak ekoi leitum masa ma dorsu amot kai sengtokba यावी रे हरगा लमदम सिबु लुना नाना थमेना बखoi होना मिनसी लोइना ना कोई अहिंसा द थाजसी नन वायलेंस अदुग लाइरबे इश्यूज दाउरी बखुन पॉलिटिकली वरी बताई सानरगा लोइसना बखोना बा वायलेंस होंदबा अदुग या मरोइना आई वाखल द लाइबाक सिगी दमक स्टेट सिगी दमक मियाम गी दमक काथोकपा मग लोइना ना यामना थमोइ सेंगना होनबदो मदु ओइमिनसी मणिपुर लमयानब हिजम इराबोट की चाम कुनिपान सुब मपोक कुमन थौरम निंगथौकाबा नुमिता पाकसन पांगथोकनखी इराबोट की मफम हैकत लेकत तंबा लमतु सेंगदोकपा मदी ई दान तौबना सिंगबना पालन थौरम अदुगी मपुंगैब सक्तम ओइखी मपुंगैब थौरम राज्य सरकार ने सिंधुना इम्फाल वेस्ट जिला की थांगमैबन लीला सिंह खोंगनांग खोंगदा लेबा इराबोट स्क्वायर दा पांगथोकखी थौरम अदुदा वा ngangbada मुख्यमंत्री नोंगथोमन बिरेन हाई लमयानब हिजम इराबोना पामजरंबा अनोब मणिपुर अमगी मंगलान अदु मंगफाउननबा अखोई पुन्ना होनमिनसी मुख्यमंत्री ने हाई ngasi neta इराबोट की चामगा कुनिपालक सुबा मपोक नमिसिदा मणिपुर की मियाम अमदी भारत की मियाम दा याफे पाउजर पिजरी माना निंगजरंबा खंजरंबा मणिपुर भारत मदु ओइननबा अखोई पुन्ना लांगनमिनसी होनमिनसी हाइबा मैसेज मा पिजरी मणिपुर मेरा साउरेल हौबगी थौरम लाइनिंग लाइसोल की चनबी अमदी हराव तयामबगा लोइनना सगोल से नुमित पांगथोखी थौरम की सरुक अमा ओइना निंगथौ लेसेंबा सना जावबना लुसिंगदुना अमाइबे सिंग यावना इम्फाल की हयिंग खोंगबाल उफोंग युमफमदा लेबा सनामही लाइसेंगदगी कंगलाव फावबा मियामगी ओइबा खोंगसत अमा फुरुप कयागी मियोइसिंग यावना चतखी थौरम अदुदा वा ngangbada राज्य सभा की MP सु ओइरिबा निंगथौ लेसेंबा सना जावबना हाई हौजिक थोगलिबा इरांग असिना मरम ओइदुना मिफम खुदिंगमक खम थेंगना वामिनरी लमदम असिदा खुंदामिनरिबा फुरुपसिंगना हौखिबा खुदिंगमक काउथोकनदुना राज्य असिदा मतौ करमना शांति अमदी नुंगसी चानबा पुरकदगी हाइबिगी लंबी पुन्ना थिमिनसी लेसेंबा सना जावबन हाई असिगुंबा यान मरुओइबा मेरा साउरेल हौबा थौरम असिना लाकपसिदा इरेबा हुजि ओइरिबा अखोइगी लेबाकी ओरि फिवम असिदा अखोइ खुदिंगमक वाबा याबा हौजिक वामिनरे अदुना हौजिकती अखोइ मयाम अदु अदा हाइबा लेतना लमदम से लेबा कांगो फुरुपुना मंगना मतौ करमना अखोइ लेबाकसिदा इंग चिकपा तंगदु लेताबा नुंगसी चानना हिंबा याबा अदुम लंबीदु अखोइ थिमिनबगी अइना खंगबा अइना हाइबा अइना उरपा सिंगदु कोक चुंजनबगी अदुगुंबा मतम अदु लाएना लौजै अदु कोइ हिरम खुदि मता खोंग थांगबदा अखोइ वाखल खंदरगा थांमिनसी अदुगा अखोइ खुदि मंगना मतौ करमना अखोइ लेबाकसी अमुक्तंग तंगदु लेताना इंगना चिकना नुंगाई याइफना पोरकदगे हाइबसदा अखोइ खुदिमक अखोइ सरकारदा नत्रगा लेंगा लोइसिंग ngakta ताइनबगी महुता अखोइनसु कई तौबा यागे हाइबस कोइ पुथौमिनबगी कोक चुंसनबगी मतमदु ओइरे अदुना सिगुमन नुमिनसना लाकपसिदा लेबाक मियामदा इन हाइजनुमुसे ngasiदगी अफबा याइफबा अदुगा हौगिबा अवाबसिंगदु ngasiदगी तमना कोक्तना मतमबगी नुंगाई याइफना अखोइ म्याम नुंगसी चानना हिंमिनरंबा अदुगुंबा अखोइगी मतमदु अमुक पोरपो ओइरसनु अदुगा अहलमन सिंगना अदुगा हाइनबसु लै मेराबा थासे अखोइगिदि सिंगमी तमी अखोइ पुनमकिदि
उन्नबा पुनसन्नबा अदु अरै रैता तानबा अदुगा लैमिन्नबा पुथोगा चामिन्नदना अखोगी लमदमसे पुन्ना ngakminnaba senminnabagi dugumba yamna nungsiba thani nasigumba thasina lakpasida akoi hograba puaribu nungsangaga ireibakse matau karamna ingna leinanabado akoi khudimana laingdok snami mafamda imalai mirengi mafamda aduguna poningtho pamthoibi lairiba akoi ipa ipu laising mafamda akoi thongni jadana nungaiba yaifaba ingchikpa adugumba ireiba ama asiba numisti pinabiba oirasanu haitan aina asmaina thongni jana Direct Tax Reforms and Ease of Doing Business haiba hiramda seminar cum outreach program ama leibakupu numita Imphal da pangthokhi. Principal Chief Commissioner of Income Tax Office Northeast Region Guwahati na sinduna pangthokiba thoramadu da saruk yaraduna Income Tax Office Northeast Region gi Principal Chief Commissioner Saitali Panmai na hai awang nokpok rajya singgi manungda Manipur na Assam gi hek mathangda leibak asigi tax revenue khongwatpada asoba thodang lawtuna lagli masina leibak asigi sakot thorangi thabak kayada mateng pangli mahagna hai The entrepreneurial spirit and the skills of this state is so great. When we go out of our state and we meet people from Northeast, when we ask people, most of us are from Manipur only. Either it be the Meiteis, it be the Nagas, any other Mar or any this thing. When we go out, we feel very much close to each other that we are from the same state. I am also very grateful to all the tax practitioners, ICAI, because you are the bridge between the taxpayers and the department. Chief Minister gi Haksel gi tengbang CMST card thingsin khre haina social media da tonga sandorliba si aranba wafamni hiramasi gi matang da Akashvani Imphal gi pau kangbuga sagol senumita akhanana unabada CMST amasung PMJAY gi policy manager Dr. Irengbam Bijeta na hai CMST scheme gi makada hana lanai hospital singda akhanaba laina kharagi natana hana piramba makhal khudingmaki anaba layingbagi kudong sab adu leitre layingbada sel yamna sangba anaba makhal singdadi adumak sanari adumoinamak sarkar gi hospital singdadi scheme asigi makada hana piramba ana layingi kudong sabasing adumak makhata na piri Dr. Bijeta na hai Chief Minister gi Haksel gi tengbang se speciality khara dadi thingjallaga gi maru oiba yamna life saving oiba paisa yam changba speciality samna harbada dialysis kidney transplant khoi gi heart ki oiba layengba makhal khudingmak ko ki oiba neurology neurosurgery si khudingmak tadi akhoi gi athingba ma phawba laite private ta hana chathari do admaina dum chapmana na chathaba yagani CMST makhada adagi public tabudi husi haijagi baduni loinamak athingba ama phawba laite private na atai loin thingaga husiki hai kiba dialysis adagi neurosurgery neurology heart ki oiba cardiology kidney transplant sigai sidi athingba laite private adum hana dawna chathagani aduga prime minister gi PMJY gi makhada handakta Bharat Sarkar da nauna haigiba 70 years and above ki mioi singda prime minister gi automatic oina eligible oini haina lauthokre eligible oiba sida paisa paiba imung gi phibam thotha ba sugum bagi economic differences ambulai ke loina ma eligible oidone paisa paiba su oini paida ba su oigani adagi di hana sarkar gi thabak toramba pensioner kangbu sigai su oidone sigi scheme sigi makhada aduga hana CMIC da yauba 70 plus ki mioi singsu akhoi CMST card se dum surrender tawraga thaba yadoine 70 plus scheme makhada adai any other central scheme or to health scheme yaudaba singsu akhoina adu surrender tawraga prime minister gi PMJY sida thajage hairadi 70 years suba khudimmak loina thaba yagani Akashvani Imphal gi pau gi saktamda aikoi gi sanapati paumi e hekhenina zila adugi matang da piba pauda Laibak sinba thungna tha khai ama chupna pangthokhiba swachhita hi seva campaign senapati jila dashu yamna maipagna loisin khre swachhita hi seva 2024 asi laipaki mapham ataiga chapmanana mamang tha September gi taratret gi hauraga October ani jati gi mapa Mahatma Gandhi gi mapok nomita jati gi lu henba nomit thoram palanga loinana loisin khi senapati district administration gi makhada autonomous district council ADC senapati na nodal department oiduna swab of swachhita sanskar swachhita haiba theme da jila sing
ꯏꯁꯤꯡ ꯊꯨꯝꯕꯗ ꯁ꯭ꯋꯥꯆꯇꯥ ꯍꯤ ꯁꯦवा 2024 campaign asi pangthokhi handaki campaign asida jila asida leiba bank amasung financial institute sing yauna department pumnamakna nongma gi oina akhannaba thodong lauduna thabak tawkhi campaign asida ADC na khunja sing mahroi sing khomjinduna magi khulsing school college singda lamtu sendokpagi khongjang kya chansinkhi Miyamgi oiba maphamsing kaithil amasung lambising sendoktuna lunanba thamnaba hotnabada senapati gi workers amasung labor union sing kaithil phambi imasing amasung dukan phambasing nasu achauba thodang yakhi Swachhata Hi Seva 2024 campaign asida chumna lamtu sengba khaktanatana lunanbagi maru oiba amasung masigi kannaba kiyagi matangdasu maharoising khunjasing amasung atai miyambo bahtahanabagi thoram kiyasu tungan ba maphamda sinki miyam nasu thawai yauna sharuk yakhi campaign manungda sanitary kits yauna health amasung hygiene ga mari lainaba podlam kiyasu yengthokhi Swachhata Hi Seva campaign 2024 asi September ki 17 da Deputy Commissioner Senapati na hodokhi aduga 2nd October sida loisin kibani campaign asi gi makhada tongan ba mafam singda lu nanhan bagi sitpa senmagi thabak kaya pangthokhi zila asida lairiba health institutions government offices amasung police station mayam dasu lu nan bagi competition pangthokhi Zila asigi headquarter dasu ADC gi makhada laiba Karong Senapati Town Committee na amot akai tapham black spots singdokpagi thabakaya amasu market ta lairiba shopkeepers taxi association labor organization singa loinana cleanliness drive ti pangthokhi aduga village ki chief mayam chairman secretary mayam sibusu kauraga solid waste management gi matangda awareness campaign je ADC Senapati gi conference hall da pangthokhi Matang asida ningsingba yabade Swachh Bharat Mission asi ing kunja lising ani mari gi October ani da Pradhan Mantri Narendra Modi na mipum khudingda sanitation gi wakhal pokhannaba sarkar gi thorang oina hadokhibani Pradhan Mantri Modi gi asanba meeting amada paikhat liba khongjang asina du henbagi maru oiba aduda meeting thamli ngasidi mission asi chehi kun mapung phare mission asi gi slogan a clean nation is a healthy nation stop whining start cleaning it is never late haibadu thabakta onthokpada sinthaningai oina mai pakle heba yare masina mission asi Bharat Sarkar gi khwaidigi sinthaningai oiba lu henba campaign ni haibatu utle kumsi chehi gi Swachhata Hi Seva 2024 asigi thakai palan Swachhata Pagwada 2024 gi theme di je sijna daba numit amasung e-waste gi chang hantha hannaba maram laitana electronic gadget yariba makhai sijna daba haiba asimasu mapung phana ngagnaba hotnakhi Senapati jila da thakai ama chupna chathakiba Swachhata Hi Seva 2024 campaign district headquarters da laiba DRDA hall da panthopa ningthiraba thoram amaga loinana luisinki maduda district administration na Senapati police station da cleanest police station award piduna pukning thaugatkhi Jilashigi tungan ba block singi manungda leiba khul sing khangattuna khwaidigi lunanba khulgi mana cleanest village citation amasung trophy pikhi Yengsin bidraba mafam singi health amasung hygiene gi phibamda chauna ahongba puraknaba hotnaba lu henbagi thabakda miyamna sharuk yaba hengat hanba amadi sanitation workers singi phibam phagat hanba haiba mapung oiba wakhalon ahumda panthokhiba Swachhata Hi Seva 2024 campaign Senapati jilagi oinati chauna maipakle hebatai masida chithakhiba wathauba leibasing mathangi campaign da menkhatnabagi tangja soidana phangba ngamgani hebesi miyamgi achetpa thajabani handagi maipakliba asigi credit mahusana luhen bapamjaba district asigi miyam district administration nodal department oiriba ADC sharuk yakhiba department sing atai school college organization pumnamakini campaign asina puragliba lu henba environment asina laina tina kya sandorokpa yabagi ngakthokpada natana miyambo masamau phana laihanbada natana pugning wakhalsu nungaina hinghanbada chauna mating oiragani Akashvani Imphal gi paugi shaktam gi damak Senapati headquarters digi hekini Matang asida Akashvani Imphal gi pau kangpuna puthokpa sayol gi pau gi saktam loizare khomjin bamusung puthokpa Thokchom Zogendrajit Lizakhiba Maibam Dwijamani